Chahi asigi loisinlkpada mitai amasung kuki Luchingba sing phaminaduna wari sanaraba yai haina official amana phongdoragli. Center na mitai amasung kuki Luchingba sing table amatada phaminaduna wari sananaba thorang lokhatbaga loinana Chahi asigi November natraga December da community anigi Luchingba sing puna wari sanaraba yai haina official oiba paw amana phongdoragli. Masak maming takthokningdaba senior official amana agency da mathaki wafam asi phongdoladuna mahakna hai kumda lisingani kulhumdoi May humdagi Manipur da itaning balance tholiba marak asida Center lengang na awang nongpuk lamdamda lairiba lal hobagi irang lakchinaba honaduna lal halup kayaga santigi wari mathang chanabagi thabak sing chathari pumnamak asigi mathakta illegal oina sijinaramba yamlaba nongmai sing fagatuna Manipur da mahausagi punsida hanjilangnaba akanba thabak sing paikhali official aduna makha taraduna hai Haukiba tha khara asida kanglup anigi marakta khut thanaba leptuna Manipur da hinsagi thogdoksing changhantakre asigumba phibam ama laklabanina muknariba community ani mitai amasung kuki Luchingba sting table amadada phaminaduna yasinaba ma puraktuna matam pumbagi ingtapa state ama purangnaba center na thorang lokalakpane Ministry of Home Affairs MHS na kuki amasung mitai gi stakeholders singa tokhai na wari sanabagi thabak chatharagli basida nakalani mangna Manipur da mahausagi phibam da hanjilakpagi apamba mayek singna thamlaki haiba wafam official aduna phongdokladuna security force na ngak chenduna Imphal dagi state asigi manung chana handin mama fam sing yauna mafam khudingmakta apanba leihandana nomagi darkar oiba polam ting pusili hairi ningsingba yabadi haukiba tha ahumlom asida center gi thorang makada mitai amasung kuki gi mihu singa Delhi da Ministry of Home Affairs MIC gi mihu singa tongan na ahumla wari sanakre wari sanaki badu constructive oibaga loinana nakalani mangna makhata na wari sanabagi apamba su thamlaki bani agency gi pawasina makhata raduna Chahi asigi February 8 da Environment State Minister fam thadokraba matung February 13 da Manipur Legislative Assembly bu animated suspension thambaga loinana Manipur da President rule lengak thamlaki bani President rule thangkiba numit kharani gi manungda Manipur da mahausagi punsida hanjilangna ba khongtang ama oina Governor Ajay Kumar Bahalana Manipur Police ki arm contract gi lut tawkiba nongmai sing chayol amagi manungda mitai amasung kuki naha singna pikhalangna ba matam piki mahangna makada na phongdokhibada state amadi central force na community leader singa khusanadna lokhalakpa thabak sing Manipur da tamna mahausagi punjida hanjilakpa iroinana community ani gelusingba sing puna faminaduna wari sanana ba center na thabak lokhalakpani haina su official aduna makata na phongdoragli Apun bagi khola oma mathautai hauki basai listing ani kulhumdoi me dagi thoragliba kuki narco terrorist singna mitai furupta atamna na haurakpa lan haudik fawba losin mangamdana leidi lan segi epicenter assistor chanpurna oiki adubu chanpur dagi maruina haurakpa oirabasu yamna khonglai tungna Manipur gi mafam sinba tungna sanduraktuna kuki ama mitai gi marakta yummai thana ba yauna communal riot ama thoraki masina maram oiraga yum kaya maina chakibada natana lanai property kaya ama sumaina sakrabani lan segi matung tarakpada kuki na namna taba mafam chingda changkiba mitai masa amata hingna phangkide haudik su mangkiba mitai masa ting phangdabagi Pangong da mitam saraka chanabigi matung ina aroiba mathang mangam pangthokna ba yauribani hana Manipur da khunda leitaduna lairamba kuki proof singbu nauna Changsinlkpa aina yadaba kuki khutlai paiba singna khudum chansinduna makoigi apamba da chatkadabani haiduna kihanbadagi makoi su lansida yauhande makoi su lansida yauningda yaubasu kongoini aina su yadan Changsinlkliba kuki khutlai paiba singna Manglan ama sagatuna separate administration tanduna mitai na khundaduna lairiba singkhong chingyada taba lammakai laushinaba mitai da atamna nomai kachinduna takthokpadagi masagi maramdamda ngasi mission oiduna relief camp kayada sangdafam lauduna lairi relief camp singda sangdafam lauduna laiba haibasi kanasu nungaite ana ayek yarakpa matamda layeng che leitabadagi misimina fawba yawba thengnare PR lengak china makoida kari mateng pangli haiba khangde Lanjena duna lairiba sing masa gi mayumda hanjil hanidi hairi adubu madu araiba amadi oide kuki singna nomai kapsin mana chingba tawrakpada security na kadai fawba ngakthokba ngamgani lairiba phibam asidadi all political party gi mifam pangthoktuna khena balaitaba mot ama lauraga apunbagi khala ama lauduna imalaiba kanbasina chumgani khali Governor amadi donor minister saruyaduna ministry asigi makhada paikhalakliba thabak sing review tawkre Governor Ajay Kumar Bahala amasung Union Minister of Development of Northeastern Region Donor JOTDR M Sindiana Punasir Loduna Donor Ministry gi makhada Manipur da paikhalakliba sakwa thorang singi matangda
review mifam phamkre Imphal gi Raj Bhavan da Governor Ajay Kumar Bahala saru yaduna pangthukiba review mifam aduda virtual oina donor minister Jayorti Tia M Sindhya saru yakibani mifam aduda saru yakiba Manipur gi Chief Secretary Prasanta Kumar Singhana donor ministry gi makhada state asida paikhaleglikba project sing amadi mayongnariba khudongchadaba kayagi matangda marik chuma wafam sing thamki Ngarangi review mifam aduda sahi asigi April 15 da pangthokiba mifamda khanakiba wafam singda yumpham oiduna khananainaki development project sing asigi manungda handloom handicraft and textile promotion of polo tourism development transport and connective improvement NMOOP gi makhada paikhalakliba palm oil cultivation gi matang PMO gi priority project sing gi matang investment promotion in Manipur development of private village ki matang yauna donor amadi NEC gi makhada paikhatpa project kaya mapung phana loisindaba nang khudong chadaba mayoknaba gi matangda kupna khanaki review mifam aduda puthorakpa wafam sing union minister Sindiana Munna Tashinbaga loinana paikhalakliba project sing atuba matamda loisinaba sumari leinaba state ki official sing da khangan ki Governor Ajay Kumar Bahala na su paikhalakliba project sing ase matam chana loisinaba lokhatpa yaba tharang lokhatnaba mari leinaba official sing da pautak piki Jiribam da sul lam khopchenduna yum kai sasinba sing takthokba hauragani haina DC na lauthokre Jiribam district headquarter da nongma kangdana thokaning ba accident thokpagi masing hengalakpa amadi sarkari lamdala na miyoi singna ain kaina yum kai amadi structure sing sajilakpa lambi sarokta post sai paisinduna thamba hengalakpa asina maram oiraga district asigi oina so ngarang Jiribam gi deputy commissioner Krishna Kumar na public notice ama thokduna ain kaina sajilamba yum kai sing amadi lambi da paisilamba post sai sing eviction thasi gi tarani pandagi sathaba hauragani haidi DC Jiribam na official oina thokiba public notice adu Manipur Public Premises Act 1978 ki session ahungi makhadani Hairiba public notice asi DC office da tongan ba authority singdagi sarkar gi lamda ain kaina yum sasilakpa amadi yum takthorakpa dukan sajilakpa permanent amadi temporary setting sagalakpa asina maram oiraga traffic ta akaiba piba dadana miyam da susauna khudong chadaba thokali haibagi report ta yumpham oiraga thokibani maram asina sarkar gi lamda khopsinduna sariba yum sing dukan sing amadi lambi sarakta paisiliba posai sing masa masana thasi gi tarani pan phawgi manungda lokthok trabadi Jiribam police ka loinana eviction chathaba hauragani aduga hairiba matamasi phawgi manungda lokthok trabadi miyoi singi matakta ainggi oiba thabok sing lokhatuna cherak pigani haina sirol sina makatari Pripak ki miyoi ama combined force na faraba matung Sengmai police station da sinakre ngarang ayupung tara makai taba matamda special commando unit amasung 16 Subasam rifles ki kambu amana Imphal West ki Sengmai police station gi manung chenba Sengmai Old Pam Mayada frisking amasung checking tawbada Pripak BC Red Army gi miyoi ama fare loinana faraba miyoi edu makata ba investigation gi damak Sengmai police station da sinakre haidi Pawasina makata na hairibadi sakang daba miyoi ema yamna singnaniyai oiba mawongda Sengmaidagi Imphal tamna laki loinana miyoi edu singnabadagi combined force ki kambuna detain tawduna verification chathaba khangabok part 2 awang lekaidagi singa kham sanjo elai iremba sahi nimphunithoi apokpa damu kobani haiba khangba ngamki miyoi asidagi money bag ama Aadhaar card ama amasung pan card ama recover tawba ngamki faraba miyoi edu makhata na wahang phong chathabada mahak Pripak BC Red Army gi miyoi ni haiba sakhangki mahak masamak lisingani kunmari gi March 15 da Pripak Red Army gi thaudam bisarup kawba miyoi amagi makhada party asida join tawkibani loinana miyoi asi party asida join tawraba matung Myanmar gi Sangkai Training Center da numit nimpu mangani gi oiba basic military gi oiba training course ama saru yakre faraba miyoi asina makhata na fongdokibada mahak Myanmar gi Lahom village mayanda laiba Naga Council da post tawduna laibane hairi faraba miyoi edu makhoidagi fagalaba polam sing aduga konana makhata ba verification gi damak mangonagi fagalaba polam sing aduga konana Sengmai police station da sinakre hairi